ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯅꯤꯡꯗꯅꯤ ꯃꯌꯥꯝ ꯑꯩꯅ ꯐꯝꯖꯔꯤꯕꯁꯦꯀꯣ, ꯃꯩ ꯇꯤꯛꯑꯝꯕꯅꯤ ꯃꯌꯥꯝ, ꯃꯩ ꯇꯤꯛꯑꯝꯕꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯆꯕꯗꯒꯤ ꯊꯥꯖꯕꯅꯤ ꯃꯌꯥꯝ꯫ ꯃꯝꯗꯤ ꯃꯝꯃꯦꯀꯣ ꯃꯌꯥꯝ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯑꯊꯣꯏꯕꯅꯤ ꯃꯌꯥꯝ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯒꯤ ꯑꯣꯏꯕ ꯃꯔꯤ ꯊꯝꯕꯁꯦ ꯁꯦ ꯏꯁꯣꯔꯅ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯗꯕ ꯑꯗꯨꯅꯤ ꯃꯌꯥꯝ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯈꯔꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯃꯔꯝꯅ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝ꯫ ꯍꯧꯖꯤꯛꯁꯦ ꯑꯩ ꯗꯨꯀꯥꯟ ꯃꯅꯤꯡꯗ ꯐꯝꯖꯕꯅꯤ, ꯃꯩ ꯊꯥꯔꯒ ꯃꯩ ꯇꯤꯛꯑꯝꯕꯅꯤ ꯃꯌꯥꯝ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯒ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯃꯌꯥꯝ꯫ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎꯒꯤ ꯔꯤꯂꯦꯁꯟ ꯃꯔꯤꯁꯦ ꯀꯩꯅꯣ ꯈꯪꯉꯛꯇꯕ, ꯑꯗꯨꯑꯣꯏꯗꯤ ꯇꯧꯅꯤꯡꯕ ꯇꯧꯈꯠꯂꯛꯄ, ꯑꯗꯨꯑꯣꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯃꯄꯨꯔꯣꯏꯕ ꯈꯪꯅ ꯈꯪꯗꯕꯗ ꯂꯥꯟꯅꯕꯒꯤ ꯊꯕꯛ, ꯅꯨꯄꯥꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯈꯪꯗꯕꯗ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯥꯟꯅꯕꯒꯤ ꯊꯕꯛ, ꯑꯇꯣꯞꯄ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯅꯨꯄꯥ ꯂꯩꯅꯁꯦ ꯏꯁꯣꯔꯅ ꯌꯥꯝꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯔꯦ ꯃꯌꯥꯝ ꯀꯣ, ꯁꯤꯒꯤ ꯄꯥꯎ ꯌꯥꯝ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯑꯦꯂꯔꯠ ꯑꯣꯏꯕꯁꯦ ꯃꯊꯧ ꯇꯥꯏ, ꯌꯥꯝꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗ ꯑꯩꯈꯣই ꯂꯩꯃꯤꯟꯅꯕ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯣꯏꯔꯥꯡꯊꯦꯝ, ꯊꯦꯡꯛ ꯌꯨ ꯖꯤꯖꯁ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ, ꯊꯦꯡꯛ ꯌꯨ ꯃꯌꯥꯝ꯫ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ, ꯍꯤꯕ꯭ꯔꯨꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯛꯀꯦꯀꯣ ꯃꯌꯥꯝ꯫ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯌꯥꯝꯗ ꯌꯥꯎꯏ, ꯑꯗꯨꯕꯨ ꯍꯤꯕ꯭ꯔꯨꯗꯒꯤ ꯃꯌꯥꯝ ꯑꯩ ꯐꯣꯡꯗꯣꯛꯆꯔꯛꯀꯦ꯫ ꯌꯦꯡꯕꯤꯌꯨ, ꯍꯤꯕ꯭ꯔꯨꯒꯤ ꯄꯟꯗꯨꯞ 18ꯒꯤ ꯄꯗ ꯀꯩꯅꯣꯗꯒꯤ 4ꯗꯒꯤ ꯍꯧꯔꯒ ꯄꯗ 3 ꯐꯥꯎꯕꯗ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯍꯤꯕ꯭ꯔꯨ ꯆꯦꯞꯇꯔ 13 ꯚꯔꯁ 4 to 6꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏꯅꯤ, ꯑꯗꯨꯒ ꯐꯃꯨꯡ ꯃꯥꯡꯊꯣꯛꯇꯁꯅꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯂꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯕꯁꯤꯡꯕꯨ ꯏꯁꯣꯔꯅ ꯋꯥꯌꯦꯟꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯆꯠ ꯅꯇꯧꯗ ꯁꯦꯟ ꯊꯨꯝ ꯀꯔꯥꯝꯗꯕ ꯑꯣꯏꯁꯅꯨ, ꯅꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯗꯨꯅ ꯄꯦꯟꯕ ꯑꯣꯏꯌꯨ, ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯍꯥꯏ, ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯉꯩꯗ ꯊꯅꯝꯂꯣꯏ, ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯅ ꯍꯥꯏ, ꯌꯦꯍꯣꯕꯥꯗꯤ ꯑꯩꯒꯤ ꯄꯥꯡꯕꯤꯕ ꯃꯄꯨꯅꯤ, ꯑꯩꯅ ꯀꯤꯔꯣꯏ, ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏ꯫ ꯑꯥꯃꯦꯟ, ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ꯫ ꯀꯩꯅꯣ ꯗꯨꯀꯥꯟ ꯊꯤꯡꯖꯤꯟꯈ꯭ꯔꯣ꯫ ꯄꯥꯊꯣꯛꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ, ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯑꯁꯤꯒꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯑꯁꯦ ꯃꯌꯥꯝ ꯑꯁꯤꯒ ꯑꯩꯈꯣꯏ ꯋꯥꯈꯜ ꯊꯝꯃꯤꯟꯅꯁꯤ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏꯅꯤ ꯃꯌꯥꯝ ꯀꯣ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯕꯨ ꯐꯃꯨꯡ ꯃꯥꯡꯊꯣꯛꯇꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯌꯥꯝ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯦ ꯐꯃꯨꯡ ꯃꯥꯡꯊꯣꯛꯄ ꯀꯧꯗꯦ꯫ ꯃꯁꯤꯗꯤ ꯏꯁꯣꯔꯅ ꯄꯥꯝꯖꯕ ꯑꯗꯨꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯂꯨꯍꯣꯡꯉꯒ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯄꯣꯛꯆꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕꯁꯦ, ꯍꯤꯡꯕꯁꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯃꯨꯡ ꯃꯥꯡꯊꯣꯛꯇꯁꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯌꯥꯎꯔꯦ꯫ ꯃꯔꯝꯗꯤ ꯃꯁꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯀꯣ, ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯃꯔꯤ ꯊꯝꯕꯁꯦ ꯃꯁꯤ ꯐꯃꯨꯡ ꯃꯥꯡꯊꯣꯛꯄ ꯀꯧꯏ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯅꯠꯇꯕꯗ, ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯇꯩ ꯃꯅꯥꯎ ꯅꯠꯇꯕꯗ ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ, ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯐꯃꯨꯡ ꯃꯥꯡꯊꯣꯛꯄ ꯀꯧꯏ ꯃꯌꯥꯝ꯫ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯗꯤ ꯑꯁꯦꯡꯕꯅꯤ ꯀꯣ, ꯑꯁꯦꯡꯕ, I am the way, the truth and the life ꯀꯣ, ꯂꯝꯕꯤꯗꯣ, ꯑꯆꯨꯝꯕꯗꯣ, ꯍꯤꯡꯕꯗꯣ ꯑꯩꯅꯤ꯫ ꯑꯆꯨꯝꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ, ꯃꯥꯡꯊꯣꯛꯄ ꯑꯃꯥꯡꯕꯗꯨ ꯅꯠꯇꯦ ꯃꯌꯥꯝ꯫ ꯃꯁꯤ ꯌꯥꯝꯅ ꯈꯟꯕꯤꯌꯨ꯫ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯗ ꯑꯩ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯦ꯫ ꯑꯗꯨꯒ ꯀꯩꯅꯣꯝꯇꯪ ꯅꯤꯡꯁꯤꯡꯖꯔꯦ ꯃꯌꯥꯝ, ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯛꯄꯤ, ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯍꯜꯂꯤ, ꯃꯃꯥ ꯃꯄꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯩ, ꯃꯇꯝꯗꯨꯒꯗꯤ ꯄ꯭ꯔꯦꯌꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯃꯇꯥꯡꯁꯦ, ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡꯁꯤꯗ ꯗꯤꯌꯥꯕꯣꯜꯅ ꯆꯤꯡꯊꯣꯛꯅꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ, ꯃꯁꯤ ꯅꯨꯄꯤꯗꯁꯨ ꯅꯨꯄꯥꯗꯁꯨ꯫ ꯅꯨꯄꯤ ꯊꯤꯔꯝꯗꯥꯏꯒꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯒ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯃꯇꯥꯡ, ꯃꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝ, ꯑꯁꯤꯒꯤ ꯃꯌꯥꯝ ꯀꯣꯜ ꯂꯥꯛꯑꯦ
ꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ ꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯥꯡ ꯅꯨꯄꯤ ꯊꯤꯔꯝꯗꯥꯏꯒꯤ ꯃꯇꯥꯡ ꯑꯁꯤꯒ ꯗꯤꯌꯥꯕꯣꯜꯅ ꯆꯤꯡꯊꯣꯛꯅꯕꯒꯤ ꯌꯥꯝ ꯍꯣꯠꯅꯕꯅꯤ ꯃꯁꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯏꯆꯥ ꯑꯗꯣꯝꯒꯤ ꯑꯉꯥꯡꯗꯣ ꯏꯆꯥꯅꯨꯄꯤꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯀꯩꯅꯣ ꯑꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯃꯊꯧ ꯇꯥꯏ ꯄ꯭ꯔꯦꯌꯔ ꯇꯧ ꯃꯔꯝꯗꯤ ꯌꯦꯡꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯐꯦꯃꯤꯂꯤ ꯑꯃ ꯊꯨꯒꯥꯏꯔꯒ ꯍꯔꯥꯎꯕꯁꯦ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯨꯅꯤ ꯐꯦꯃꯤꯂꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯊꯝꯕꯤꯕꯁꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯄꯥ ꯃꯃꯥ ꯅꯠꯇ꯭ꯔꯒꯁꯨ ꯏꯁꯣꯔ ꯊꯥꯖꯕꯁꯤꯡꯗꯨꯅ ꯁꯔꯒꯗ ꯑꯗꯨꯒ ꯏꯁꯣꯔꯗꯒꯤ ꯅꯥꯊꯩꯈꯤꯕꯁꯤꯡ ꯑꯗꯨꯅ ꯅꯣꯔꯣꯛꯇ ꯂꯩꯍꯟꯕꯁꯦ ꯐꯠꯇꯕꯗꯨꯒꯤ ꯑꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯅꯨꯄꯤ ꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯁꯤꯗ ꯑꯃꯁꯨꯡ ꯅꯍꯥ ꯍꯧꯒꯠꯂꯛꯄꯒꯤ ꯏꯊꯛ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯀꯥꯎꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯁꯣꯔ ꯊꯥꯖꯗꯕ ꯅꯨꯄꯥ ꯑꯃ ꯏꯁꯣꯔ ꯊꯥꯖꯗꯕ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯈꯤꯕ ꯃꯇꯝꯗ ꯏꯁꯣꯔ ꯊꯥꯖꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯅꯝ ꯍꯥꯕ ꯌꯥꯗꯦ ꯈ꯭ꯔꯤꯁꯇꯦꯟ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯅ ꯐꯨꯕ ꯌꯥꯗꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯇꯣꯞꯄꯗꯨꯅꯗꯤ ꯃꯌꯥꯝ ꯑꯃ ꯐꯣꯇꯣ ꯍꯥꯞꯀꯠꯂꯛꯇꯅ ꯐꯣꯇꯣ ꯇꯧꯈꯠꯂꯛꯇꯅ ꯈꯨꯔꯝꯃꯛꯇꯅ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯩꯅꯣ ꯑꯣꯏꯈꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯁꯦꯝ ꯑꯗꯨꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯁꯣꯔ ꯊꯥꯖꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯇꯣꯞꯄꯗ ꯆꯦꯟꯕ ꯊꯥꯖꯗꯕ ꯑꯃꯒ ꯆꯦꯟꯕ ꯍꯥꯏꯖꯤꯟꯅꯔꯒ ꯑꯗꯨꯒꯁꯨꯀꯣ ꯑꯁ ꯑꯩ ꯅꯪ ꯆꯦꯟꯒꯅꯤ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗꯣꯔꯕꯅꯤ ꯑꯩꯁꯨ ꯑꯣꯏꯔꯅꯤ ꯀꯥꯏ ꯍꯥꯏꯕꯗꯨꯒ ꯑꯣ ꯐꯔꯦ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯒꯅꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯣꯡꯊꯥꯡ ꯑꯃꯅ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯏ ꯈꯣꯡꯊꯥꯡ ꯑꯃꯅ ꯄꯨꯟꯁꯤ ꯂꯣꯏꯕ ꯌꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯒꯤꯅ ꯎꯖꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯃꯌꯥꯝ ꯏꯅꯥꯎꯁꯤꯡ ꯊꯣꯛꯄ ꯑꯃ ꯃꯥꯁꯦ ꯍꯥꯟꯅ ꯅꯧꯔꯤꯉꯩꯗ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯦ ꯕꯥꯞꯇꯥꯏꯁꯀ ꯇꯧꯕꯅꯤ ꯑꯗꯣ ꯕꯥꯞꯇꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥ ꯅꯨꯄꯤ ꯊꯤꯕ ꯃꯇꯝꯗ ꯅꯨꯄꯤ ꯆꯦꯜꯂꯦ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯤꯟꯗꯨ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯤ ꯑꯗꯣ ꯅꯨꯄꯤꯗꯣ ꯂꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯣ ꯂꯧꯔꯒ ꯃꯣꯏ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯤꯟꯗꯨꯒꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯃꯥꯒꯤ ꯔꯨꯝꯁꯤꯒ ꯊꯦꯠꯄ ꯑꯗꯨꯒ ꯃꯣꯕꯥꯏꯜꯁꯤꯒ ꯂꯥꯏꯒꯤ ꯐꯣꯇꯣ ꯍꯥꯞꯄ ꯑꯗꯨꯒꯤꯗꯤ ꯏꯁꯩꯒꯁꯦ ꯇꯧꯔꯕ ꯑꯗꯨꯏꯗꯤ ꯑꯉꯥꯡꯒ ꯄꯣꯛꯄꯗꯒ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗꯒ ꯂꯥꯏꯃꯤꯡ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯒꯤ ꯃꯔꯝꯅꯀꯣ ꯃꯌꯥꯝ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯚꯥꯔꯠ ꯑꯣꯏꯈ꯭ꯔꯦꯕ ꯃꯌꯥꯝ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯑꯒ ꯂꯩꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩ ꯑꯗꯣ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯜꯂꯛꯄꯁꯦ ꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣই ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨꯕ ꯅꯈꯣꯏꯒꯤ ꯅꯆꯠ ꯅꯇꯧꯗ ꯁꯦꯟ ꯊꯨꯝ ꯀꯔꯥꯝꯗꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯁꯦꯜ ꯊꯨꯝꯗ ꯀꯔꯥꯝꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯅ ꯌꯥꯗꯦꯀꯣ ꯁꯦꯜ ꯊꯨꯝꯗ ꯀꯔꯥꯝꯕ ꯄꯩꯁꯥꯗ ꯀꯔꯥꯝꯕꯁꯦ ꯐꯠꯇꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯦ ꯔꯤꯇꯤ ꯗꯨꯀꯥꯟ ꯊꯣꯡ ꯊꯤꯡꯗ꯭ꯔꯤꯕꯣ ꯂꯣꯏ ꯊꯤꯡꯉꯕ꯭ꯔꯣ ꯄꯩꯁꯥꯗ ꯆꯣꯞꯄꯁꯦ ꯃꯌꯥꯝ ꯐꯠꯇꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯌꯦꯡꯉꯨ ꯕ꯭ꯂꯦꯛ ꯃꯅꯤ ꯍꯥꯏꯅ ꯑꯃꯈꯛ ꯍꯥꯏꯁꯦ ꯕ꯭ꯂꯦꯛ ꯃꯅꯤ ꯇꯥꯜꯂꯤꯁꯦ ꯃꯥ ꯄꯩꯁꯥꯁꯦ ꯆꯣꯞꯄꯦꯕ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯀꯅꯥꯗ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯈꯟꯕꯤꯌꯣꯕ ꯄꯩꯁꯥꯗ ꯆꯣꯞꯄ ꯄꯨꯂꯤꯁꯅ ꯇꯥꯟꯅꯔꯒ ꯆꯦꯟꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯃꯥ ꯄꯩꯁꯥꯗ ꯆꯣꯞꯄꯒꯤꯅꯤ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯑꯦꯛꯖꯥꯝꯄꯜ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯤꯕꯁꯤꯡꯁꯦ ꯄꯩꯁꯥꯗ ꯆꯣꯞꯄꯤꯅꯦꯕ ꯑꯗꯨꯒ ꯄꯩꯁꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯈꯣꯏꯗ ꯂꯥꯞꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯩ ꯃꯌꯥꯝ ꯄꯩꯁꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯣꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯑꯣꯏꯔꯒꯗꯤ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯊꯥꯖꯗꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯃꯗꯨꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯗꯤꯌꯥꯕꯣꯜꯅ ꯆꯤꯡꯉꯛꯄ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯥꯅ ꯍꯥꯏꯈꯤꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨ ꯀꯨꯟꯅ ꯈꯨꯔꯝꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯦꯕ ꯑꯔꯪ ꯑꯔꯥꯛ ꯎꯠꯂꯒ ꯄꯩꯁꯥ ꯎꯠꯂꯒ ꯃꯉꯣꯟꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯣꯏꯊꯦꯝ ꯇꯧꯈꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏꯒꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯟꯈꯤꯕꯅꯦꯕ ꯃꯌꯥꯝ ꯌꯦꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯇꯕꯨ ꯊꯥꯖꯒꯗꯕꯅꯤ ꯃꯥꯇꯕꯨ ꯈꯨꯔꯨꯝꯖꯒꯗꯕꯅꯤ ꯃꯥꯇꯕꯨ ꯊꯧꯒꯜ ꯇꯧꯖꯒꯗꯕꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯅ ꯄꯩꯁꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥꯗ ꯀꯔꯥꯝꯕ ꯍꯥꯏꯅ ꯑꯃ ꯂꯩ ꯄꯩꯁꯥꯗ ꯆꯣꯞꯄꯁꯦ ꯌꯥꯗꯦ ꯃꯌꯥꯝ ꯄꯩꯁꯥꯗ ꯆꯣꯞꯄꯁꯦ ꯐꯠꯇꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ ꯄꯩꯁꯥꯕꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯄꯩꯁꯥ ꯈꯔ ꯂꯩꯔꯒꯗꯤ ꯃꯤ ꯍꯥꯠꯄ ꯄꯩꯁꯥ ꯈꯔ ꯐꯪꯒꯅꯤ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯃꯤ ꯍꯥꯠꯄ ꯄꯩꯁꯥꯒꯤꯗꯃꯛꯇ ꯔꯦꯞ ꯇꯧꯕ ꯄꯩꯁಾ ꯂꯩꯕꯗꯨꯅ ꯅꯨꯄꯤꯗ ꯐꯠꯇꯕ ꯍꯣꯇꯦꯜꯗ ꯑꯃꯗ ꯇꯧꯕ ꯄꯩꯁꯥꯁꯤꯅ ꯑꯗꯨꯅ ꯄꯩꯁꯥꯗ ꯀꯔꯥꯝꯕ ꯄꯩꯁꯥꯗ ꯆꯣꯞꯄꯁꯦ ꯃꯌꯥꯝ ꯐꯠꯇꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯑꯗꯨꯕꯨ
ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥꯗ ꯀꯔꯥꯝꯕꯒꯤ ꯆꯣꯞꯄꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯌꯥꯝ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯊꯕꯛ ꯇꯧꯖꯔꯝꯃꯤ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠ ꯏꯟꯀꯝ ꯍꯥꯏꯅ ꯁꯥꯏꯠ ꯏꯟꯀꯝ ꯑꯥꯎꯠ ꯏꯟꯀꯝ ꯍꯥꯏꯅ ꯃꯌꯥꯝ ꯐꯪꯉꯤꯀꯣ ꯑꯗꯣ ꯁꯥꯏꯠ ꯏꯟꯀꯝ ꯑꯥꯎꯠ ꯏꯟꯀꯝꯁꯤ ꯌꯥꯝ ꯄꯥꯝꯃꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯇꯝꯗꯨꯒꯗꯤ ꯄꯩꯁꯥꯁꯨ ꯋꯥꯠꯂꯝꯗꯕ ꯁꯥꯏꯠ ꯏꯟꯀꯝ ꯐꯪꯕꯅꯤꯅ ꯑꯥꯎꯠ ꯏꯟꯀꯝ ꯐꯪꯕꯅꯤꯅꯀꯣ ꯄꯩꯁꯥꯁꯨ ꯋꯥꯠꯇꯦ ꯑꯗꯨꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯦꯛ ꯂꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯒ꯭ꯔꯛ ꯂꯥꯎꯅ ꯋꯥꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯋꯥꯔꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯒꯤ ꯊꯕꯛ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯅ ꯌꯥꯗꯕ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕꯗꯨꯁꯨ ꯌꯥꯗ꯭ꯔꯕꯅꯤನ ꯄ꯭ꯔꯛ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥꯊꯈ꯭ꯔꯦ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗꯅꯦ ꯅꯧꯅ ꯍꯧꯒꯠꯍꯟꯕꯅꯤ ꯄꯨꯟꯁꯤꯁꯦ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯦ ꯁꯦꯡꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯈꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯐꯠꯇꯅ ꯇꯧꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯏꯁꯣꯔꯅ ꯁꯦꯡꯗꯣꯛꯄꯤꯕꯅꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯕꯤꯕꯅꯦ ꯑꯁ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯌꯥꯝ ꯋꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯋꯥꯕ ꯅꯠꯇꯦ ꯑꯗꯣꯝꯗꯣ ꯅꯍꯧꯅ ꯑꯗꯣꯝꯗꯒꯤ ꯃꯅꯨꯡꯗꯒꯤ ꯂꯩꯔꯤꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯣ ꯍꯣꯡꯗꯣꯛꯄꯤꯔꯛꯄꯅꯦꯕ ꯂꯧꯊꯣꯛꯄꯤꯔꯛꯄꯅꯦꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯣꯝꯗ ꯐꯠꯇꯕ ꯇꯧꯍꯜꯂꯔꯣꯏꯕ ꯃꯌꯥꯝ ꯑꯩꯅ ꯐꯝꯖꯔꯤꯁꯦ ꯃꯌꯥꯝ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟꯅꯤ ꯀꯣ ꯃꯆꯥꯅꯤ ꯑꯁꯤꯗ ꯃꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏ ꯑꯁ ꯅꯪ ꯑꯗꯨ ꯌꯣꯜꯂꯨꯅꯦ ꯑꯁ ꯑꯗꯨ ꯌꯣꯜꯂꯗꯤ ꯌꯥꯝ ꯆꯠꯀꯅꯤꯅꯦ ꯌꯥꯝ ꯁꯦꯜ ꯑꯣꯏꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯌꯥꯝ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯌꯥꯝꯅ ꯌꯣꯟꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯃꯌꯥꯝ ꯀꯣ ꯌꯥꯝꯅ ꯌꯣꯟꯕꯒꯤꯁꯨ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯅꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯄꯦꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯥꯗ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯅꯤ ꯃꯌꯥꯝ ꯃꯈꯥꯗ ꯍꯥꯏꯕꯤꯔꯛꯏꯁꯤ ꯌꯦꯡꯕꯤꯌꯨꯕ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯉꯩꯗ ꯊꯅꯝꯂꯣꯏ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯣꯏ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯌꯦꯍꯣꯚꯥ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯉꯩꯗ ꯊꯅꯝꯂꯣꯏ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯩꯁꯥꯁꯦ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣ ꯃꯤꯅ ꯃꯤꯁꯤꯗꯤ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣ ꯏꯁꯣꯔꯅ ꯅꯨꯃꯤꯠꯁꯤꯗꯤ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣ ꯏꯁꯣꯔꯅ ꯄꯩꯁꯥꯅ ꯅꯨꯃꯤꯠ ꯁꯦꯝꯕ ꯐꯪꯕ꯭ꯔꯥ ꯄꯩꯁꯥꯅ ꯅꯨꯃꯤꯠ ꯁꯥꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯦ ꯃꯌꯥꯝ ꯄꯩꯁꯥꯅ ꯅꯨꯃꯤꯠ ꯁꯥꯕ ꯉꯝꯗꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯍꯦꯛ ꯗꯨꯀꯥꯟ ꯃꯅꯥꯛꯁꯤꯒ ꯂꯪꯍꯨꯏ ꯂꯥꯛꯑꯦ ꯂꯪꯍꯨꯏ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯣ ꯗꯤꯄꯛ ꯇꯣꯔꯁ ꯄꯨꯔꯣ ꯇꯣꯔꯁ ꯃꯌꯥꯝ ꯍꯦꯛ ꯗꯨꯀꯥꯟ ꯃꯅꯥꯛꯁꯤꯗ ꯂꯪꯍꯨꯏ ꯂꯥꯛꯑꯦ ꯗꯤꯄꯛ ꯇꯣꯔꯁ ꯄꯨꯔꯣ ꯑꯝꯇ ꯀꯥꯞꯄꯨ ꯁꯣꯝꯗ ꯀꯥꯞꯄꯨ ꯂꯪꯍꯨꯏꯗꯣ ꯀꯥꯏ ꯑꯁ ꯃꯌꯥꯝ ꯄꯨꯔꯥ ꯃꯅꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯃꯌꯥꯝ ꯗꯨꯀꯥꯟꯒꯤ ꯃꯅꯤꯡꯁꯤꯗꯀꯣ ꯇꯨꯔꯦꯜꯁꯦ ꯁꯨꯅꯥꯏ ꯇꯨꯔꯦꯜ ꯍꯦꯛ ꯀꯩꯅꯣꯗ ꯃꯃꯥꯡꯗ ꯐꯝꯕꯅꯦ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ ꯑꯗꯨꯅ ꯇꯨꯔꯦꯜ ꯍꯦꯛ ꯂꯥꯟꯕꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯋꯥꯡꯁꯤꯗ ꯖꯪꯒꯜ ꯂꯩꯕꯀꯣ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯦ ꯌꯥꯔꯦ ꯆꯪꯉꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯉꯩꯗ ꯊꯅꯝꯂꯣꯏ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏ ꯌꯦꯍꯣꯚꯥꯗꯤ ꯑꯩꯒꯤ ꯄꯥꯡꯕꯤꯕ ꯃꯄꯨꯅꯤ ꯑꯩꯅ ꯀꯤꯔꯣꯏ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯌꯦꯡꯕꯤꯌꯨ ꯊꯧꯅꯥ ꯂꯩꯅ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯅ ꯍꯥꯏꯔꯤꯁꯦ ꯌꯦꯍꯣꯚꯥꯗꯤ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯄꯥꯡꯕꯤꯕ ꯃꯄꯨꯅꯤ ꯑꯩꯅ ꯀꯤꯔꯣꯏ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯃꯌꯥꯝ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯃꯌꯥꯝ ꯐꯠꯇꯕ ꯇꯧꯔꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯃꯤꯁꯦ ꯕ꯭ꯂꯦꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯦ ꯄꯪꯀꯤꯗ ꯀꯤꯕꯅꯦꯕ ꯃꯌꯨꯝꯗ ꯃꯤ ꯑꯃ ꯆꯪꯉꯁꯨ ꯑꯩꯉꯣꯟꯗ ꯇꯧꯕ ꯂꯥꯛꯏꯔꯥ ꯍꯪꯕ ꯂꯥꯛꯏꯔꯥ ꯐꯥꯕ ꯂꯥꯛꯏꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯀꯣ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯇꯧꯕ ꯑꯐꯕ ꯇꯧꯕ ꯃꯥꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯍꯥꯏꯕꯗꯣ ꯀꯅꯥꯅꯣ ꯈ꯭ꯔꯤꯁꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯀꯣ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕꯗ ꯑꯩꯈꯣꯏ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯐꯕꯗ ꯈꯟꯒꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯕꯨꯁꯨ ꯍꯥꯟꯅ ꯅꯨꯡꯁꯤꯕꯗꯒꯤ ꯗꯕꯜꯗ ꯅꯨꯡꯁꯤꯔꯛꯄꯅꯤ ꯏꯃꯥ ꯂꯩꯕꯥꯛꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯩꯇꯩ ꯈꯛꯇꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯅꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕꯁꯨ ꯏꯪꯂꯦꯟꯗ ꯂꯩꯕꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤꯔꯛꯑꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯕꯗ ꯑꯗꯣꯝꯅ ꯋꯥꯔꯛꯑꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯛꯄꯒꯤ ꯃꯑꯣꯡꯁꯦ ꯍꯥꯟꯅ ꯇꯧꯔꯝꯕ ꯂꯝꯆꯠ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯈꯜꯂꯨꯔꯒ ꯇꯨꯀꯠꯆꯔꯅꯤ ꯍꯪꯒꯣꯏꯔꯛꯑꯅꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯃꯌꯥꯝ ꯀꯣ ꯑꯁꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔꯗꯪ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯀꯃꯦꯟ ꯈꯔꯗꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯣꯏ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯊꯦꯡꯛ ꯌꯨ ꯖꯤꯖꯁ ꯄ꯭ꯔꯤꯌꯥ ꯁꯤꯡꯍ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯋꯥꯔꯗ ꯑꯣꯐ ꯇ꯭ꯔꯨ ꯂꯤꯕꯤꯡ ꯒꯣꯗ ꯑꯣꯁꯝ ꯚꯔꯁ ꯍꯥꯂꯦꯂꯨꯌꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯋꯥꯔꯗ ꯑꯣꯐ ꯇ꯭ꯔꯨ ꯂꯤꯕꯤꯡ ꯒꯣꯗ ꯍꯥꯂꯦꯂꯨꯌꯥ ꯑꯃꯦꯟ ꯅꯥꯎꯕꯣꯏ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯣꯖꯥ
haiduna haibire. Praise the Lord. Adugidi Maloti Arambam yam chumme oza haiduna haibire thagachari. Aduga Malem nganba Thongnaujam oza aihakti Prabhu Jisu Krista thazaba amasung tung injaba oizare adubu aihaki khannariba nupi sidi oidri adubu aidi ibanimak punna tung inba oimin naningi matau karamna tawgadage haiduna haibire malem nganba achumbane adomna haiba adomgi nungsinaba nupido aduga Jesu Christ ge achumbado khanganbiu karigidamakta aina ngasi Jesu Christ thajariba karigino aina Christian oirisi karigino aikoina Jesu Christ na uthokbiba magi nungsiba fattaba igidamakta mana sibiba amasung mana hingatkiba aina thajaba matamda mana ibu sargada thambigadoriba ibu loba lakpigadoriba aikoiga loina biba Emmanuel ni maramaduna Jesu Christ bu thajabiu amasung aikoi matam amada siba loiraga loiba natri aikoi thawaina sargada chatkani dharma punamang su haibani adubu chatkani haibadu Jesu Christ na di purani haibani direct aina nakhoida lombana idaba sargada thambigani hai maramaduna ahanbada adomgi nupido Jesu Christ tasengna thajaba adubu yengbiu sai matang sigasu ming khatangi aina magi sumain tawsu leba ko brother aina sigi nupi si lobo yana bagi nupi si Christian family ni ai baptize tawre haina tawba matam kuina baptize tawra mafawda thadokhiba leiste kamera aduna thamoigi ba marido semgatpiu ko baptize tawraga Christian khaktan oibenati lukhwaidigi lubase thamoise en tawbiu ai adom amasung adomgi nupi adomna khangnajariba nungsinajariba adomgi marido isorna thunganbibasu oisanu haiduna inawgidamakta isorda haijari nungsiba akogi pakhang lesabi oirakpagi nungsibagi mari se yam nungsibane namko pakhang lesabi oiringedani nungsibagi mari se nungsiba haibase pakhang lesabi punam ayamba loina nungsibase laibane aduna nungsibasiga afaba nungsibadudi landana chumna nungsibadudi isor yawe aduna isorna adomna nungsijariba nupido thungnahanbiba oisanu adu adomgi nupiduna Jesu Christa lawsangjaba oisanu adom animak punna nungsiba ichasing poktuna isorgi imung oisanu na anaik na bhutna pretna hikapna changba ngamdaba oisanu aduga lomba naijaba sargada matam amada adomgi family punna leminaba oisanu adomna su hena adomgi nupida isorgi nungsiba takthokpio khanganbiu ai se kanana kanbirakpono ai se kanana sembibano nungsiba haibado kanano nungsibagi horakphamni Jesu Christa thagachari brother malem nganba thongnaujam santi leima yam chumme hallelujah amen haibire malem nganba thongnaujam taye haiduna haibire thagachari adugai nauboy ninch amen aduidi lovely dragon kailamno bro haiduna haibire ase assamgi silchardani brother aduga govindas asem thagachari paishor amen thagachari aduga gidi tam kami si pathoksirake tampasana moirangthem amen haibire amen thagachari tampasana aduga gidi chanchan khoirom oza ngasisu live thengnaba yamna harawe ayamba matamda ozagi YouTube channel se adum tajai pukning yamna thaugatli oza ado hojik hakchang ngamdadana lei numit humni marini sure sor honba wadana ngasi isorne ngonda live than birik adomgi sor honba wabagi anabadu fahanabagi damaktani adomgi anaba fabagi matam oirabani adom anaba fare haiduna haibi ngasi Jesu Christana thawai sengba Holy Spirit na adomda touch tawrabani adomda sokpirabani adomgi nongda changani adomgi anaba thokigani Jesu Christagi machan kari waduna naduna leibe yaba nate haiba anabu dugi damakta Jesu Christana Calvary gi cross da magi hakchang da loina dak ta hibani I ta hibani haiba Jesu gi iduna adomgi hakchang da khikpa adomda sokpa matamda loi mangkini mangbo resano chanchan khoirom oza prayer da mating pangpi soidana haijirake aroiba matamda aduga rabi moyai je Sri Syam Babaji haiduna haibire thagachari adomna haibibado haibiu ko adubu akoisu yengjage tajage good evening ji haiduna haibire good evening mayam ai khangnaba male hana thabak tominaramba male khogi maron siti ma khangamoi ko rabi ji haina makha rabiji
ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯥꯂꯦꯝ ꯉꯥꯟꯕ ꯊꯧꯅꯥꯎꯖꯝ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯄ꯭ꯔꯚꯨꯖꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯦꯟ 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 ꯃꯌꯥꯝ ꯏꯁꯣꯔꯅ ꯈꯪꯉꯤ ꯅꯨꯡꯁꯤꯕꯗꯣ ꯏꯁꯣꯔ ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯔꯛꯑꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯂꯞ ꯃꯦꯔꯤꯖꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯅ ꯎꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯗꯕ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯏꯁꯣꯔꯅꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯏꯁꯣꯔꯅꯁꯨ ꯊꯨꯡꯅꯍꯟꯕꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒꯁꯨ ꯀꯣ ꯑꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯏꯁꯣꯔꯗꯒꯤ ꯂꯥꯞꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯀꯣꯟꯁꯤꯟꯕꯤꯈ꯭ꯔꯦ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯃꯛ ꯑꯗꯣꯝꯒꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯊꯧꯅꯥꯎꯖꯝ ꯑꯗꯣꯝꯒꯤ ꯑꯗꯣꯝ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯅꯨꯄꯤꯒꯤ ꯑꯗꯣꯝꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯑꯃꯦꯟ ꯑꯗꯨꯒ ꯃꯤꯈꯨ ꯋꯥꯔꯤꯕꯝ ꯏꯁꯣꯔꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯒꯤ ꯃꯊꯛꯇꯁꯨ ꯑꯗꯨꯒꯤꯗꯤ ꯔꯕꯤ ꯃꯣꯌꯥꯜ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯑꯣ ꯔꯕꯤ ꯃꯣꯌꯥꯜ ꯊꯥꯒꯠꯆꯔꯤ ꯊꯦꯡक यू रवि जी गॉड ब्लेस यू टू आपको भी प्रभु यीशु के नाम पे आपको भी धन्यवाद करता हूँ हमेशा खुशी रखे हर दुख तकलीफ से दूर रखे आपको थैंक यू अदुगदी पायरला जाजो प्रेज द लॉर्ड हाइबीरे थागतचरी प्रेज द लॉर्ड पायरला जाजो माइबम देवेस प्रेज द लॉर्ड आमेन 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 अदुगदी नावरेम लंदन को प्रेज द लॉर्ड हाइबीरे थागतचरी नावरेम लंदन अदुगदी अबुंग पामई प्रेज द लॉर्ड ओजा हाइदुना हाइबीरे प्रेज द लॉर्ड थागतचरी मैम पुनमक ngasi khangowdana wakhal da live si lakningbagi wakhal si lakibini मैम अदो मैम दा फोंदोकदवा टेस्टिमोनी सु याम लेरे मैम हौजिकता मैम एंगोंदा अखोइगी मणिपुरदगी इमा अमना कॉल तौबिरमे इमा से सेमलपना खतंग हाइदुक सिरमगेको इमा से मा क्रिश्चियन नते अदुबु यीशु ख्रिस्ता आई पाना एंगोंदा फोंदोक हनबिबो वाहि से दम ताबा यानी मादे अदैदी मा से हाना अचुकी मति अनाबा से खांगबा ngamdabagi maramna farsi tawraga sira haina bo khallure अदुगी इपाना फोंदोकपिबसे दुम तारकपा अदुगी नोंगमा इमासिगी मंगदा यीशु ख्रिस्टना खोगी फिंगौ सेलगा लागा मंगोंदा अवांगबा चिंगमदा पुखटपिरंबा सिगा लैयो हाइना हाइरगाको अदुगी मासना ngasi हाइबा नुमिसे असुगा नाहांगैदि अयुक्से हगोटपा ngamdaba जानि मासे अदु ngasi di कसुम तौदना हगोटले अदुना ईश्वरना इसे फहनदौर माले इचानुपा हाइना इचानुपा दमतंग हाइगे हाइना फोन हुजिता वारी सानबा लोइबगा लाइव थाजरकपनि मैम इंबिउसे मागी मचानुपा अमा मैम चही 13 मुक मांगे चही 13 से हलक्तबा अदुगा माना ईश्वर दम हाइजबा अदुला हंदक मणिपुरदा लान से लाहौरकपा मतमदगी मचानुपादो हलक्पा यानिदा अदुई मचानुपादुनसु अखोई इरमदा मणिपुरबु ngakpagi चौबा थबक थौगल लौबिरिबा माले अदो इमाना का याम नुसिबा वाइम हाइरकिबा अइना इचागी दमकता क्रिश्चियन नते मैम अदु माना यीशु ख्रिस्ट तबु खंग्रेबा अइना इचानुपागी माना लेबा मफमदे ईश्वरना कनबिबु इसनु यीशु ख्रिस्टगी ईदो खुजोकना अइगी इचागी मकोक्तगिना मखोंग फाबो चामथाबिबु इसनु हाइना याम नुसिबा मैम याम अहनुरबा इमाने इंबियोबा क्रिश्चियन ममिंग खतगी अखोगी नतगा अखोगी बप्ताइज तौबा खतना क्रिश्चियन नते मैम को बप्ताइज तौबा खतना सरगदा पुगदबु नते बप्ताइज तौदबा अदुबु थमोइदगी थाजबदो अदुनि ईश्वरना कनबिगदौरिसे अदुसु मरमदी यीशु ख्रिस्ट पांगतिंगबा मतमदा साइड नाकन नमदा हुरानबा मा कनो तौबदो पांगतिंगगा यीशु ख्रिस्टना पैराडाइज ता पुबिखिबदो मा बप्ताइज तौगिबा नते मादी क्रिश्चियन की अगेंस्ट लेबनी ईश्वर की अगेंस्ट लेबनी अदुबु अरोइबा फावबा थाजबा मा पुकनबिगनी अदुबु माना थाजरकपा मतमदा ईश्वरना मासे खनग्रे ईश्वर की ओइख्रे मैम याम नुसिबा इमा आइना इनुसु हाइजे मैम इमा की वाहिसु रिकॉर्डिंग तौरगा थमजहुबनी मैम को याम नुसि अदुगा खोगेन नावरेम याइफरे हाइदुना हाइबिरे याइफरे ओजा खोगेन नावरेम अदुगा CH मर्सी प्रेज द लॉर्ड हाइबिरे प्रेज द लॉर्ड मैम पुनम थागतचरी मैम लाइव ता लाक्पिबगीदमक थागतचरी याम कुइनादि थाजररोगे लाइव से अदुना मैम अगी वखलदा फाउजरकपसे अखोइना लुहोंबगी मतंगसिदा अखोइना नुपा अमसुंग नुपी पाखंग लेसाबिगी मरकता अंडरस्टैंडिंग नता हाइबदी खोंगफम अमा सोइकिबा मतमदा ईश्वरगी लंबीदा चचरमबदो नाथैरगा चटखिगनी नाथैरगा पुखिगनी अदुना ईश्वरदगी लापखिगनी मैम ईश्वरदगी लाफन्नबगीदमकता फत्तबना होनरी अदुबु अखोइगी ईश्वर यीशु ख्रिस्ट अफबा यावसेनबनी अखोइ पुनमक मांगोन सिनबिरो इपा एगी पुंसिदी इपा
nahakna sembirakpani, nahakna aibu kanbiyu, Ipa aigi punsi nangonda sinajare, aigi laijaba, aigi hakchang, aigi thamoi, aigi thawai, punamak Ipa nangonda sinajari haina sinabiyu mayam. Ipagi oikraba matamda lan Ipana fight tawrakaniba. Adubu aikoina soknariba lan asidi mayam itong panba miga nate, amambagi pangal adugani, aikoina kaktana ngamoi haibase khangbagi maramna thawai asengba thabiraini nungsidra yengbiyo. Thadokpiroi haisi chumbra mayam, thadokpiroi haibase chumbani. Ishorna aikoibu sembire, Taibangpan asida phatabashu tawre, phataba ngange, phataba chare, thae, lau khonge, urau tharore, khanare, ai mangaire haina tawre. Adu oiragasu nungsiba lepte. Hen nungsiduna aikoina papta leiringai maktada hai mayam. Aikoina papta leiringai maktada aikoina phataba ngange, machintiba ngange, aikoina phataba oiringai maktada ishorna masanupa thabirakpani yengbiyo. Adu aikoigidamukta Yesu Kristana aikoigi pap lemna kanbiri hai. Lemna karamna kanbiba ngamgadabage aiko miyoibana loina ngamaga miyoibana mikup amada mafam amadagi mafam chatpa ngamaga mi hatokpa ngamaga bom thadana tumhanba ngamaga aeroplane paiba ngamaga ishornadi kari ngamgadage ishornadi kai kyam yam ngamgadage ba adubu ishornadi hatokte ma oi shikibani Yesu Krista yengbiyo ishorgi nungsiba asini khenerakani Yesu Krista khenerakani kanagomba singna hai Yesu Krista di kaino nate madi makhoi prophet ni aina hai ko mayam asi matang dai argument tawjaning de kamena makhlai argument tawsi argument tawraga kari kana gani thajagadaba ma thajadragadi muktana leiragadi argument tawraga su yaroi ko maram di makhoi gi duga Yesu Krista gumna pap kokpiba kanam yaukide prophet amate yaukide Yesu Krista gumna shiba hingalan prophet amate yaukide asengbi lesabina mapa luhongdana pokpa kanami Yesu Krista gumna yaukide Yesu Krista na po matungdagini mekhoi lari lakibado already Yesu Krista na pokpa matamda Gabriel sargadu na fungdokhrabani Merida nahak ishordagi thaujal phangjare nahak mironduna angang ama pokani nahak na mahaki maming Jesu thongadabani mahaki lebak lomba nairoi mana magi mising mekhoi gi paptagi kanbigani adon nahona mekhoi na muk tawraga hairakpadudi ko si matangda yam haijaningde mayam ko madubu khangaroi haina khangdragadi muoroi haina muktragadi haibadi fattabuduna Bible na su yawdo thamoigi thong thingjankibado adubu mekhoi gi maramdagi maraktagi mayam ama mayam ishor lakpani mayam ama lakpani sum jamna lakpa khatana nate duna Yesu Krista na thajaba mi cham leibagi mahutta thajaba mi ani kitang leibaduna haina kaino taweba haibadi kaino ai ming khatangi thamoigi thajaba yawdana chinman thongkakta Christian haina lawbagi adumai leibagi mahutta nauna pokchaba ani khak leibaduna haina phai haibani mayam mayam ngasise ichan namana sorry sister ichan haigadra ichi haigadra mana call tawraga aikoina dum akoina awana tarabasingda mateng pangbagi matangda dum wari sanabani mayam wari sanaba matang siga church amagi wari se ningsangakpadagi aina ichanduga haigibani church amada mayam ozara manandana haigibani mayam tabiramlagani ai khanlebako church ta awaba anaba taraba matamda aikoigi asina aikoigi church aidi punamak nate ko khara asina aikoigi church ni aikoigi church kita mateng panggadabani aidi boundary atopo oiragana aduna moigi ni aduna moina pangsagadabani haiba amaka adubu ishorgi mafamda akoi moi haiba amlete ishornadi akoi punamak ne ishorna sibiba hingatpiba se ko adu aikoida tawhanbiriba phamasi su asineba aikoigi denomination khaidona akoi sikak nungsi haiba natana ma sam famdagi ware haiba matamda Yesu Krista gi nungsibadu yengaga mateng pangmani ado church amagi matangda haijarake ozara manandana haikibadu mayam tabidraga sudum tabiyobako church amakata Sunday numisida makoi ishorgi thagol tawri tawo matamda lukhrabi nupi ama magi macha se macha nabagi damaramna anaba yenghanabagi damakta doctor da punabagi paisa se leitabagi maramna Christian singdi awana taba singda mateng pangmani haina man lakpa lakche laga mana pastor da hairabo oza aigi chase masangamde oza ai paisa leimandabagi tawuni lupa samanga khatang mateng pangbiu ai cha anaba yenghanabagi ni haiba yani haibasida pastor duna nakho koi uji ishorgi thagol si tawri aduna thagol si loiraga wari sanasi haibaduga nupi dudi mana paisa do pibirakador male ne khanbagi maramna Sunday numit ki program do yawre moinam lepkhale masu lepkhale phamme me khoisi phamme masu phamme mayam punam mamit usale masu usale adumai tawraga makokte na hobodagina aro phawmana Sunday numit ki program si yawre mayam yaw loiraga adu idi pastor sina hairaba mayam chatpikino akoi kenomtang wari amtang sanase
Nupi ase magi machanupa magi machase nabagi maramna mase doctor layengnabagi paisa leite akhoi lupa chamanga khak piu haina hai adu mayam se kari hairi mayam na mtang committee gi members singna akhoi gi wakhalon phongdok piu haina hai ba yani tuga member amana lephallaga hai as akhoi di paisa se fund su paisa se yamna leitri akhoi na tawdaba thabak su yam wale ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯅꯤꯗ ꯍꯥꯏꯔꯛꯄꯗꯨꯒ ꯄꯥꯁꯇꯔꯗꯨꯅꯁꯨ ꯁꯥꯎꯕ ꯌꯥꯗꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯀꯃꯤꯇꯤ ꯐꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯋꯥꯔꯦꯞ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯅꯉꯣꯟꯗ ꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯄꯤꯈꯤꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯡ ꯑꯣꯏꯁꯅꯨ ꯆꯤꯡꯃꯤ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯑꯃꯦꯔꯤꯀꯟ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯕꯥꯎꯟꯗꯔꯤ ꯈꯛ ꯈꯥꯏꯔꯒ ꯂꯩꯌꯦꯕ ꯕꯥꯎꯟꯗꯔꯤꯁꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯕꯥꯎꯟꯗꯔꯤ ꯂꯩꯇꯦꯕ ꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯗꯤ ꯊꯋꯥꯏꯒꯤ ꯊꯧꯒꯜꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯥꯁꯨ ꯍꯥꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯣꯖꯥ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯑꯅꯥꯕ ꯃꯆꯥꯅꯨꯄꯥ ꯌꯦꯡꯒꯦꯅ ꯍꯥꯏꯕꯗꯨꯒ ꯀꯔꯤꯒꯤ ꯃꯤꯇꯤꯡ ꯀꯔꯤ ꯃꯊꯧ ꯇꯥꯒꯦꯅꯦ ꯃꯌꯥꯝ ꯀꯔꯤꯒꯤ ꯃꯊꯧ ꯇꯥꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯗꯅ ꯃꯥꯒꯤ ꯄꯣꯠ ꯑꯃ ꯌꯣꯟꯊꯣꯛꯑ ꯄꯤꯒꯗꯅꯤ ꯑꯗꯨꯒꯅꯤ ꯃꯥ ꯁꯔꯒꯗ ꯂꯟ ꯄꯩꯗꯣꯏꯁꯦ ꯃꯥꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯗꯅ ꯃꯥꯒꯤ ꯃꯈꯥꯎꯗ ꯄꯩꯁꯥ ꯂꯩꯇꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯂꯩꯔꯝꯗꯕ ꯌꯥꯏ ꯃꯥꯒꯤ ꯂꯩꯗꯕ ꯀꯩꯅꯣꯝ ꯖꯣꯜꯂꯣꯕ ꯃꯥꯒꯤ ꯐꯧ ꯇꯥꯏꯊꯣꯛꯄꯔꯥ ꯆꯦꯡ ꯇꯥꯏꯊꯣꯛꯄꯔꯥ ꯅꯨꯄꯤꯗꯨꯒꯤ ꯂꯨꯄꯥ 500 ꯄꯤꯈꯣꯕ ꯑꯗꯨꯒ ꯁꯔꯒꯗ ꯃꯥꯒꯤ ꯂꯟ ꯂꯩꯅꯦꯕ ꯑꯩꯈꯣꯏꯒꯤꯇ ꯈꯟꯕ ꯃꯤꯒꯤ ꯈꯟꯕꯤꯗꯕ ꯃꯥꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯕꯁꯤꯡꯗꯣ ꯑꯗꯨꯒꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯨꯒꯤꯁꯨ ꯌꯥꯎꯅ ꯁꯤꯈꯤ ꯊꯥꯖꯗꯕꯁꯤꯡꯗꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯅ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛ ꯍꯥꯏꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯃꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯍꯥꯏꯅ ꯍꯟꯊꯅ ꯌꯦꯡ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯝꯕ꯭ꯔꯣ ꯄꯥꯁꯇꯔ ꯐꯨꯔꯝꯕ ꯑꯩꯅ ꯉꯁꯤ ꯏꯁꯣꯔꯒꯤ ꯑꯆꯧꯕ ꯊꯧꯒꯜꯂꯣꯏ ꯑꯣꯏꯔꯛꯏꯁꯤꯗꯤ ꯑꯄꯣꯁꯇꯜ ꯄꯣꯜ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯠꯇꯣꯛꯑꯝꯕꯗꯨꯅ ꯇꯪꯈꯥꯏꯔꯝꯕꯗꯨꯅ ꯕꯥꯏꯕꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯂꯥꯏꯔꯤꯛꯅꯤ ꯃꯥ ꯏꯔꯤꯁꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯖꯈꯤꯒꯦ ꯃꯌꯥꯝ ꯇꯧꯃꯤꯟꯅꯈꯤꯁꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤꯀோ ꯁꯔꯒꯗ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯂꯟ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯑꯩ ꯈꯛꯇꯅꯗꯤ ꯉꯝꯗꯦ ꯑꯩ ꯐꯥꯁ ꯐꯨꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯃꯒ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ ꯑꯗꯣ ꯑꯣꯖꯥ ꯔꯣꯖꯦꯁ ꯈꯛꯇꯅꯁꯨ ꯉꯝꯗꯦ ꯃꯥꯁꯨ ꯊꯕꯛ ꯇꯧꯖꯔꯒꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯂꯩ ꯃꯈꯣꯏꯗꯨꯁꯨ ꯃꯥꯁꯨ ꯋꯥꯖꯩ ꯑꯗꯨꯅ ꯑꯩꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯉꯣꯟꯗ ꯉꯝꯍꯟꯕꯤꯕꯁꯦ ꯑꯃꯁꯨꯡ ꯁꯤ ꯌꯥꯝ ꯆꯥꯎꯔꯕ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯑꯗꯣꯝ ꯄꯨꯝꯅꯃꯛꯀꯤ ꯃꯃꯤꯡ ꯂꯣꯏ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯈꯪꯕ ꯑꯃꯗꯤ ꯂꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯇꯝ ꯑꯃꯗ ꯋꯥꯌꯦꯟꯕꯒꯤ ꯃꯇꯝꯗ ꯑꯗꯣꯝꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯩꯅ ꯍꯥꯏꯒꯅꯦꯕ ꯏꯄꯥ ꯏꯁꯣꯔ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯧꯒꯜꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯉꯝꯍꯟꯕꯤꯕꯅꯤ ꯏꯄꯥ ꯃꯇꯝꯗꯨꯗ ꯑꯗꯣꯝꯒꯤ ꯃꯃꯤꯡ ꯏꯁꯣꯔꯅ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯃꯌꯥꯝ ꯄꯥꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯈꯛꯇꯪ ꯄꯥꯡꯉꯣꯏꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯕꯥꯎꯟꯗꯔꯤ ꯂꯩꯇꯦ ꯀꯣ ꯃꯌꯥꯝꯁꯤꯒ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯅꯤꯡꯁꯤꯗꯀꯣ ꯑꯩ ꯏꯁꯣꯔꯒꯤ ꯆꯔꯆ ꯑꯃꯈꯛ ꯅꯤꯡꯅꯁꯪ ꯑꯃꯈꯛ ꯑꯩ ꯁꯥꯒꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯔꯛꯄꯅꯤ ꯑꯩꯒꯤ ꯌꯥꯝ ꯆꯥꯎꯅ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯤꯒ ꯆꯔꯆ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯎꯅ ꯇꯧꯔꯒ ꯐꯣꯞꯅ ꯃꯊꯛ ꯇꯤꯟ ꯈꯥꯔꯒ ꯃꯈꯥꯗ ꯄꯀꯥ ꯇꯧꯔꯒ ꯁꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯐꯥꯎꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡ ꯀꯌꯥꯅꯁꯨ ꯂꯥꯛꯄ ꯌꯥꯕ ꯑꯗꯨ ꯂꯥꯛꯑꯒꯁꯨ ꯊꯨꯡꯐꯝꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯑꯁꯦ ꯑꯩꯉꯣꯟꯗ ꯊꯧꯗꯥꯡ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯔꯝꯅ ꯑꯅꯥꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯕ ꯌꯥꯎꯈꯠꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯨꯒꯥꯏꯔꯒ ꯌꯨꯝ ꯁꯥꯔꯤ ꯁꯪꯒꯣꯏꯗ ꯇꯨꯝꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯆꯥ ꯑꯍꯨꯝꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯌꯥꯝ ꯆꯤꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯤꯡꯅꯁꯪ ꯑꯃꯈꯛ ꯁꯥꯖꯕ ꯑꯗꯨꯒ ꯃꯇꯥꯏꯗ ꯈꯤꯇꯪ ꯇꯞꯊꯔꯒ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯀꯣ ꯃꯌꯥꯝ ꯑꯩ ꯁꯥꯖꯅꯤꯡꯉꯤ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅꯁꯨ ꯄ꯭ꯔꯦꯌꯔꯗ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯅꯤꯡꯅꯁꯪ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄ꯭ꯔꯦꯌꯔꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯃꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯊꯝꯖꯒꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯥꯎꯔꯦꯝ ꯂꯟꯗꯟ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯋꯥꯕ ꯀꯌా ꯀꯣꯛꯄ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ CH ꯃꯔꯁꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯒ
ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯄꯣꯡꯒꯨꯉꯥ ꯒꯣꯟꯃꯩ ꯍꯥꯏꯕꯀꯣ ꯄꯣꯡꯒꯨꯉꯥ ꯑꯣꯖꯥ ꯅꯪꯕꯨ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯊꯧꯒꯜꯅꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦꯀꯣ ꯉꯁꯥꯏ ꯏꯆꯟ ꯑꯃꯅ ꯃꯥꯒꯤ ꯑꯅꯥꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯣ ꯑꯗꯣꯝꯒꯤ ꯑꯅꯥꯕꯗꯣ ꯏꯁꯣꯔꯅ ꯀꯣꯛꯍꯟꯕꯤꯕ ꯂꯥꯛꯑꯕꯅꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯝ ꯑꯅꯥꯕ ꯐꯍꯟꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯐꯍꯟꯕꯗ ꯄꯥꯝꯕ ꯃꯄꯨꯅꯤꯀꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯐꯍꯟꯕꯗ ꯄꯥꯝꯕ ꯃꯄꯨ ꯅꯪ ꯄꯥꯞ ꯌꯥꯝ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯗꯕ ꯅꯪ ꯐꯍꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯕ ꯅꯪ ꯊꯥꯖꯕ꯭ꯔꯥ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝ ꯑꯅꯥꯕꯁꯤꯡ ꯍꯥꯏꯖꯕꯅꯤꯀꯣ ꯅꯥꯗꯕ ꯃꯤꯅ ꯗꯥꯛꯇꯔ ꯃꯊꯧ ꯇꯥꯗꯦ ꯑꯅꯥꯕꯅ ꯃꯊꯧ ꯇꯥꯏ ꯑꯅꯥꯕꯁꯤꯡꯅꯗꯤ ꯈꯪꯉꯝꯒꯅꯤ ꯐꯅꯤꯡꯕꯒꯤ ꯃꯔꯝꯅ ꯀꯗꯥꯏꯗ ꯐꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯖꯕꯗꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯍꯟꯕꯤꯕ ꯉꯝꯃꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ ꯑꯩ ꯀꯅꯥꯁꯨ ꯅꯠꯆꯗꯦ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯩꯒꯤꯗꯃꯛꯇ ꯂꯣꯏꯈ꯭ꯔꯦ ꯑꯩꯅ ꯁꯤꯟꯅꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯈꯪꯈꯤꯕꯒꯤ ꯃꯔꯝꯅꯅꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯥ ꯈꯛꯇꯅꯤ ꯏꯁꯣꯔ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯤ ꯏꯁꯣꯔ ꯃꯌꯥꯝ ꯃꯥ ꯈꯛꯇꯅꯤ ꯃꯄꯨ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯍꯥꯏꯕꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯍꯥꯏꯕꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯑꯍꯧꯕ ꯁꯦꯝꯕꯤꯔꯛꯄ ꯑꯔꯣꯏꯕ ꯂꯥꯛꯀꯗꯧꯔꯤꯕ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯐ꯭ꯌꯨꯆꯔꯒꯤ ꯅꯠꯇ꯭ꯔꯥ ꯇꯨꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯕ ꯇꯨꯡꯒꯤ ꯑꯗꯩꯗꯤ ꯊꯕꯛ ꯇꯧꯕ ꯄꯩꯁꯥ ꯂꯦꯞꯁꯟꯕ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯂꯥꯛꯀꯗꯧꯔꯦ ꯑꯥꯏ ꯑꯦꯝ ꯗ ꯑꯜꯐꯥ ꯑꯦꯟ ꯗ ꯑꯣꯃꯦꯒꯥꯗꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯐ꯭ꯌꯨꯆꯔ ꯍꯥꯏꯔꯤꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯅ ꯐ꯭ꯌꯨꯆꯔ ꯑꯣꯏꯗꯦ ꯀꯃꯥꯏ ꯑꯣꯏꯅꯤ ꯑꯔꯣꯏꯕꯗꯤ ꯃꯥ ꯑꯣꯏꯔꯤꯕ ꯋꯥꯌꯦꯟꯕꯒꯤꯗꯃꯛꯇꯁꯨ ꯃꯥ ꯂꯥꯛꯇꯣꯔꯤꯕ ꯑꯁꯦ ꯃꯨꯁꯂꯤꯝꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯏꯕꯅꯤ ꯂꯥꯛꯇꯣꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯃꯌꯥꯝ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯣꯏꯕꯒꯤ ꯃꯇꯝꯗ ꯂꯥꯛꯇꯣꯏ ꯅꯤꯡꯊꯧꯗꯣ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯂꯥꯟ ꯈꯔ ꯍꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯗꯣ ꯂꯥꯛꯇꯕꯅꯤ ꯂꯥꯟꯁꯦ ꯈꯔ ꯇꯧꯔꯤꯉꯩ ꯃꯇꯝꯗꯅꯦ ꯃꯌꯥꯝ ꯅꯤꯡꯊꯧ ꯆꯠꯇꯕꯅꯤ ꯂꯥꯟ ꯂꯣꯏꯕꯒꯤ ꯅꯨꯃꯤꯠꯁꯦ ꯑꯁꯤꯒꯅꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥꯗꯒ ꯌꯦꯡꯕꯗꯣ ꯃꯥꯅ ꯔꯠꯀ ꯇꯧꯔꯒ ꯂꯥꯛꯏꯗꯣ ꯀꯌꯥꯃꯠꯀꯤ ꯃꯇꯝ ꯍꯥꯏꯅ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯍꯥꯏ ꯑꯔꯣꯏꯕꯒꯤ ꯃꯇꯝꯗ ꯀꯣ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕꯒꯤ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯗꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯈꯪꯒꯗꯕ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯋꯥꯍꯩ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯋꯥꯔꯗ ꯑꯣꯐ ꯒꯣꯗ ꯃꯥꯒꯤ ꯃꯄꯥꯟꯅ ꯄꯨꯝꯅꯃꯛ ꯑꯣꯏꯔꯛꯈ꯭ꯔꯕꯗꯨ ꯃꯥꯒ ꯀꯔꯤꯃꯠꯇ ꯑꯣꯏꯗꯦ ꯃꯉꯣꯟꯗ ꯍꯤꯡꯕ ꯂꯩꯔꯝꯃꯤ ꯍꯤꯡꯕꯗꯨ ꯃꯤꯁꯤꯡꯒꯤ ꯃꯉꯥꯜ ꯑꯣꯏꯔꯝꯃꯤ ꯃꯉꯥꯜ ꯑꯗꯨꯅ ꯑꯃꯝꯕꯗ ꯉꯥꯜꯂꯤ ꯑꯃꯁꯨꯡ ꯑꯃꯝꯕꯅ ꯃꯉꯥꯜ ꯑꯗꯨꯕꯨ ꯉꯝꯗꯦ ꯍꯥꯏꯕꯤꯔꯤꯕꯅꯦꯕ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯑꯍꯧꯕ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯃꯇꯝꯅꯣ ꯑꯍꯧꯕ ꯑꯔꯣꯏꯕ ꯃꯌꯥꯏꯁꯤꯅ ꯀꯩꯅꯣ ꯍꯣꯂꯤ ꯏꯁꯄꯤꯔꯤꯠ ꯑꯩꯈꯣꯏ ꯂꯣꯏꯅꯕꯤꯕ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯅ ꯁꯔꯒꯗ ꯀꯥꯔꯒ ꯄꯥꯡꯕꯤꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛꯇ ꯂꯝꯖꯤꯡꯒꯅꯤ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯃꯥ ꯊꯥꯖꯕꯁꯦ ꯑꯗꯨꯝ ꯏꯀꯥꯏꯍꯜꯂꯣꯏ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯑꯆꯨꯝꯕꯕꯨ ꯏꯀꯥꯏꯕ꯭ꯔꯣ ꯑꯆꯨꯝꯕ ꯏꯀꯥꯏꯕ꯭ꯔꯅꯦ ꯃꯌꯥꯝ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯃꯤ ꯅꯨꯡꯁꯤꯔꯝꯗꯕ ꯅꯨꯡꯁꯤꯔꯅꯤ ꯅꯪꯒ ꯍꯥꯟꯅ ꯁꯥꯎꯅꯔꯔꯣꯏ ꯃꯤꯅ ꯂꯥꯜꯂꯦꯗꯅ ꯅꯪ ꯀꯣꯛꯄꯤꯔꯅꯤ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯃꯌꯥꯝ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦ ꯍꯥꯂꯦꯂꯨꯌꯥ 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 ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯞꯀꯤ ꯏꯁꯣꯔ ꯏꯖ꯭ꯔꯥꯏꯜꯒꯤ ꯏꯁꯣꯔ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯄꯨ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯅꯆꯥꯅꯨꯄꯥ ꯅꯥꯖꯔꯦꯠꯀꯤ ꯖꯤꯁꯨ ꯅꯪꯒꯤ ꯅꯊꯥ ꯅꯨꯡꯒꯤ ꯅꯆꯥꯒꯤ ꯃꯤꯡꯗ ꯄ꯭ꯔꯦꯌꯔ ꯑꯃꯈꯛꯇꯪ ꯇꯧꯖꯒꯦ ꯏꯄꯥ ꯅꯍꯥꯛꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯏꯄꯥ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯈꯣꯏ ꯏꯄꯥ ꯅꯍꯥꯛꯄꯨ ꯈꯪꯕ ꯑꯣꯏꯔꯣ ꯈꯪꯗꯕꯕꯨ ꯑꯣꯏꯔꯣ ꯏꯄꯥ ꯏꯁꯣꯔ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯀꯧꯖꯔꯕ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯑꯩ ꯑꯅꯥꯕ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤꯅꯦ ꯏꯄꯥ ꯏꯁꯣꯔ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯣꯂꯤ ꯏꯁꯄꯤꯔꯤꯠꯅ ꯁꯣꯛꯄꯤꯔꯒꯅꯤ ꯏꯄꯥ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯑꯌꯦꯛꯄ ꯄꯨꯝꯅꯃꯛ ꯐꯍꯟꯕ ꯑꯣꯏꯁꯅꯨ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯅꯥꯖꯔꯦꯠꯀꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯂꯧꯊꯣꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛ ꯂꯥꯛꯀꯗꯧꯔꯦ ꯏꯄꯥ ꯅꯆꯥꯅꯨꯄꯥ ꯂꯥꯛꯀꯗꯧꯔꯦ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯔꯝꯗ ꯏꯄꯥꯅ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯂꯥꯛꯍꯟꯗꯕꯅꯤ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯖꯔꯤ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯒ ꯏꯪꯊꯕ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗ ꯌꯦꯠꯂꯛꯀꯗꯕ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯌꯨ ꯍꯦꯟꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯖꯕ ꯌꯥꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯑꯥꯃꯦꯟ ꯑꯥꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯗ ꯏꯁꯣꯔꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯊꯪꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯣꯜ